North East Sports Karate Federation of India NESKFI ni SINDUNA Arunachal Pradesh Amateur Karate Do Association APAKA na host OIDUNA tha asigi 13 dagi 12 FAOBA Arunachal Pradesh ki KONUNG ITANAGAR da PANGTHOKHIBA Sub Junior Cadet Junior Under 21 amasung Senior 4th Kio North East Zone Karate Championship 2025 ta MANIPUR gi MAHUT SINDUNA SARUK YARUBA Bheegyan Konjengbam na Cadet 57 kg category gi Kumite event da bronze medal ama Lourakpa Ngamkhre HAIRI championship aduda SARUK YARUBA sanaroi sing coach sing amadi official sing ngasi numidang waidamda Imphal gi Bir Tikendrijit airport ta thunglakiba loinana laikai imung manung miyamna harau tayamna oktuna pukning thogatkre HAIRI Bheegyan Konjengbam Imphal East ki Andro Assembly constituency gi manung chanba Yadipok top singthadagi Konjengbam Ningthembi Maitei Amasung Konjengbam Ongbi Mala Laimigi Machanupani Bheegyan Konjengbam International gi Championship yauna mamang dasu tongan ba championship kya dasu medal kya laurakraba Karate Do School Yadipok ki sanaroini